Ipan kaimi, ipan kaimi. Ipan kaimi, ipan kaimi. Nakoina aibu kaimi kaubadu kauganu. Nakoi kanano. Karigi aingonda kaimi kauribano. Ipan kaimi, nang akoibu masak khangdrabaro. Ay panthoi bane. Yengutu isina khoi ta cho shin chao bane. Ai nakoi kanano khangde. ꯑꯍꯥꯟꯕ ꯃꯛꯇꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯡꯅ ꯁꯅꯥ ꯑꯣꯟꯕ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯨꯟꯅ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ. ꯅꯨꯡꯅ ꯁꯅꯥ ꯑꯣꯟꯕ. ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯂꯝꯗꯝ ꯑꯃꯗ ꯏꯕꯣꯆꯧꯕ ꯀꯧꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕ ꯑꯣꯏꯔꯦ. ꯑꯗꯨꯕꯨ ꯏꯕꯣꯆꯧꯕꯒꯤ ꯂꯂꯣꯟꯕ ꯑꯁꯤ ꯍꯟꯗꯛꯇꯤ ꯃꯗꯥꯎ ꯌꯥꯗꯕꯅ ꯃꯍꯥꯛꯀꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯑꯁꯤ ꯁꯦꯜ ꯌꯥꯝꯅ ꯃꯥꯡꯂꯝꯃꯤ. ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯃꯥꯡꯕꯒꯤ ꯁꯔꯨꯛꯇ ꯑꯣꯏꯔꯛꯂꯝꯃꯤ. ꯑꯗꯨꯅ ꯏꯕꯣꯆꯧꯕꯒꯤ ꯏꯃꯨꯡꯁꯦ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯝꯃꯤ. ꯅꯣꯡꯃ ꯏꯕꯣꯆꯧꯕꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯗ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯏꯕꯣꯆꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ. "ꯀꯩꯗꯧꯕꯤꯔꯒꯦ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯁꯤꯕꯣ? ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯎ" ꯍꯥꯏꯗꯨꯅ. ꯏꯕꯣꯆꯧꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. "ꯑꯩ ꯆꯥꯛꯀ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯗ. ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯍꯟꯗꯛ ꯋꯥꯔꯤꯕ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯈꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯑꯩꯁꯦ ꯎꯪꯗꯨꯅ ꯐꯝꯂꯝꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ. ꯏꯕꯣꯆꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. "ꯑꯩꯗꯤ ꯅꯍꯥꯟꯅ ꯃꯣꯏ ꯃꯄꯥꯗ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯦꯜꯗꯣ ꯈꯔ ꯍꯪꯕꯤꯔꯨꯆꯣ ꯍꯥꯏꯗꯅ. ꯑꯗꯨꯕꯨ ꯃꯣꯏ ꯃꯄꯥꯅꯅꯦ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯆꯣ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ" ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ. ꯏꯕꯣꯆꯧꯕꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ. "ꯅꯪꯅꯗꯤ ꯏꯀꯨꯕꯣꯛꯇꯒꯤ ꯄꯩꯁꯥ ꯂꯧꯔꯨꯆꯣ ꯍꯥꯏꯔꯤꯕ. ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯩꯅꯦ. ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯄꯤꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯨꯅ ꯍꯥꯏꯔꯒꯨꯝꯁꯤꯗ" ꯍꯥꯏꯅ ꯏꯕꯣꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ. ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. "ꯀꯩꯗꯧꯕꯒꯤ ꯄꯤꯔꯛꯂꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯒꯤ ꯄꯨꯛꯆꯦꯜ ꯃꯨꯟꯅ ꯈꯪꯏ. ꯃꯍꯥꯛ ꯃꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ, ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯃꯤꯁꯛꯅꯤ ꯑꯩꯒꯤ ꯏꯄꯥꯗꯣ. ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯁꯣꯏꯗꯅ ꯌꯥꯕꯤꯔꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯏꯕꯣꯆꯧꯕꯗ ꯍꯥꯏꯖꯔꯝꯃꯤ. ꯏꯕꯣꯆꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯛ ꯊꯥꯖꯅ ꯍꯥꯏꯔꯕꯗ ꯆꯠꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. "ꯐꯔꯦ, ꯅꯪꯅ ꯑꯗꯨꯛ ꯊꯥꯖꯅ ꯏꯀꯨꯕꯣꯛꯅ ꯁꯦꯜ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯆꯠꯂꯨꯔꯒꯦ. ꯑꯗꯨꯒ ꯏꯀꯨꯕꯣꯛꯇ ꯑꯩ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯨꯔꯒꯦ" ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕꯅ ꯈꯨꯝꯂꯛꯏ. ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤꯅ "ꯐꯔꯦ, ꯅꯪꯅꯕꯨ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ. ꯅꯪꯅ ꯂꯝꯕꯤꯗ ꯆꯠꯄꯗ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯆꯥꯅꯕ ꯑꯆꯥ ꯑꯊꯛ ꯑꯩꯅ ꯁꯦꯝꯕꯤꯔꯛꯂꯒꯦ" ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤꯗꯣ ꯆꯥꯛꯁꯪꯗ ꯑꯆꯥ ꯑꯊꯛ ꯁꯦꯝꯕ ꯆꯪꯈ꯭ꯔꯦ. ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯤꯔꯛꯄ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯄꯨꯗꯨꯅ ꯃꯀꯨꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯏꯕꯣꯆꯧꯕꯅ ꯁꯨꯝ ꯂꯥꯛꯄꯗ ꯋꯥꯔꯛꯂꯗꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯣꯝꯕꯤꯔꯛꯄ ꯑꯆꯥ ꯑꯊꯛ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯆꯥꯅꯕ ꯇꯧꯔꯝꯃꯤ. ꯇꯥꯂꯛ ꯑꯁꯤꯗ ꯏꯕꯣꯆꯧꯕꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯄꯗꯣ ꯏꯕꯣꯆꯧꯕꯅ ꯍꯦꯛ ꯎꯔꯨꯔꯦ. ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯐꯤꯕꯝ ꯃꯁꯛ ꯃꯇꯧꯗꯨ ꯎꯔꯒ ꯏꯕꯣꯆꯧꯕꯅ ꯑꯁꯨꯝꯅ ꯈꯜꯂꯤ. "ꯏꯁ, ꯀꯔꯤꯅꯣ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯂꯦꯗ. ꯐꯤꯕꯝꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯗ. ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯦ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯌꯥꯝꯅ ꯀꯨꯏꯅ ꯆꯔꯥ ꯍꯦꯜꯂꯨꯔꯕ ꯂꯥꯏꯅꯤꯡꯕ ꯑꯃ ꯃꯥꯜꯂꯤ" ꯈꯜꯂꯝꯃꯤ. ꯑꯗꯨꯒ ꯏꯕꯣꯆꯧꯕꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯝꯃꯤ. "ꯑꯣ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ, ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ." ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯕꯣꯆꯧꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯏꯕꯣꯆꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ. ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯂꯛꯂꯕꯗ ꯏꯕꯣꯆꯧꯕꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ. "ꯍꯦ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ, ꯅꯍꯥꯛ ꯑꯁꯤ ꯑꯩꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯨꯏꯅ ꯆꯔꯥ ꯍꯦꯜꯂꯛꯂꯕ ꯃꯤꯁꯛ ꯃꯥꯜꯂꯤ꯫
ꯑꯗꯨꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥꯊꯛ ꯑꯁꯦ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯥꯗ ꯊꯛꯇ ꯀꯨꯏꯔꯛꯂꯕꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯌꯥꯝꯅ ꯐꯥꯎꯔꯕꯅꯤ꯫ ꯏꯕꯣꯆꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯆꯥ ꯑꯊꯛ ꯑꯗꯣ ꯏꯕꯣꯆꯧꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯂꯣꯏꯔꯕꯗ ꯂꯥꯏꯅꯤꯡꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯏꯕꯣꯆꯧꯕꯅ ꯀꯣꯛꯍꯜꯂꯕꯗ ꯃꯊꯃꯣꯏꯗ ꯄꯦꯟꯖꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯣꯆꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯃꯀꯨꯕꯣꯛꯀ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯏꯕꯣꯆꯧꯕꯗꯨ ꯃꯀꯨꯕꯣꯛꯀꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯕꯣꯆꯧ ꯂꯥꯛꯄ ꯎꯕꯗ ꯃꯥꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯀꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯏꯕꯣꯆꯧ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯆꯪꯂꯛꯎ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯏꯕꯣꯆꯧꯁꯨ ꯃꯀꯨꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯏꯕꯣꯆꯧꯗ ꯌꯦꯡꯗꯨꯅ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯣꯆꯧ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯗ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯕꯣꯆꯧꯗꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯂꯠ ꯇꯧꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯏꯀꯨꯕꯣꯛ꯫ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯏꯕꯣꯆꯧꯕꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯏꯕꯣꯆꯧ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯔꯣ? ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯁꯛ ꯅꯁꯥ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯀꯨꯕꯣꯛꯅ ꯍꯪꯂꯛꯏ꯫ ꯏꯕꯣꯆꯧꯗꯣ ꯃꯀꯨꯕꯣꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯇꯟꯖꯥ ꯂꯧꯔꯒꯦ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯀꯨꯕꯣꯛ ꯑꯩ ꯍꯟꯗꯛꯁꯦ ꯗꯥꯎ ꯑꯃ ꯏꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯕ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯑꯁꯤꯁꯨ ꯍꯟꯗꯛꯇꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯡꯂꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯌꯨꯝꯐꯝꯗꯣ ꯈꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯨꯅ ꯏꯀꯨꯕꯣꯛꯅ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯣꯆꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯨꯕꯣꯛꯇꯣ ꯃꯊꯃꯣꯏꯗ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯏꯁ ꯃꯍꯥꯛꯅ ꯍꯟꯗꯛ ꯗꯥꯎ ꯌꯥꯗ꯭ꯔꯤ ꯍꯥꯏꯔꯤꯕꯅꯤꯅ ꯑꯩꯅ ꯄꯩꯁꯥ ꯄꯤꯁꯤꯜꯂꯨꯔꯕꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯃꯥꯡꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩ ꯄꯩꯁꯥ ꯑꯁꯦ ꯄꯤꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯣꯆꯧ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝꯅꯗꯤ ꯄꯥꯡꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯑꯃ ꯏꯔꯩ ꯂꯩꯇ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯀꯨꯕꯣꯛꯅ ꯏꯕꯣꯆꯧꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯣꯆꯧꯗꯣ ꯃꯀꯨꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯔꯗꯨꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯆꯧꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯕꯨ ꯑꯗꯨꯛ ꯊꯥꯖꯅ ꯍꯥꯏꯔꯛꯂꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯀꯨꯕꯣꯛ ꯑꯗꯨꯅ ꯇꯧꯔꯛꯂꯕꯅꯤꯅ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯀꯝꯗꯧꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯨꯅꯤ? ꯃꯥꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯈꯜꯂꯗꯨꯅ ꯏꯕꯣꯆꯧꯗꯣ ꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯏꯕꯣꯆꯧꯕꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯐꯔꯦ, ꯇꯥꯔꯤꯕ ꯅꯨꯡ ꯈꯔꯁꯦ ꯈꯥꯎꯁꯤꯗ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯏꯀꯨꯕꯣꯛꯅ ꯄꯤꯔꯛꯄ ꯁꯦꯜ ꯃꯌꯦꯛꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯁꯤꯜꯂꯒꯦ꯫ ꯀꯣꯟꯅ ꯑꯁꯦꯡꯕ ꯈꯪꯂꯛꯂꯕ ꯃꯇꯝꯗꯅ ꯑꯩꯁꯨ ꯈꯪꯗꯦ ꯏꯀꯨꯕꯣꯛꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯝꯂꯒꯦ ꯈꯜꯂꯗꯨꯅ ꯏꯕꯣꯆꯧꯗꯣ ꯅꯨꯡ ꯈꯔ ꯈꯨꯟꯁꯤꯜꯂꯗꯨꯅ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯃꯀꯣꯛꯇ ꯊꯥꯡꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯆꯧꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯄꯨꯔꯛꯏꯕ ꯃꯌꯣꯝ ꯑꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯍꯥꯏꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯪꯗꯨꯗ ꯏꯕꯣꯆꯧꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦ꯫ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯗꯨꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯌꯣꯝ ꯑꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯏꯀꯨꯕꯣꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯤꯔꯛꯄ ꯁꯦꯜꯅꯤꯁꯦ, ꯁꯤ ꯄꯨꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯄꯤꯁꯤꯟꯈꯤꯔꯝꯃꯤ꯫ ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯑꯁꯦ ꯈꯔꯗꯁꯨ ꯐꯅꯕ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯗ ꯁꯦꯜ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯏꯄꯥꯅ ꯁꯣꯏꯗꯅ ꯄꯥꯡꯂꯛꯀꯅꯤ꯫ ꯃꯍꯥꯛ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯛꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ? ꯏꯕꯣꯆꯧꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯏꯕꯣꯆꯧꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯥꯡꯗꯣꯔꯛꯂꯤꯕ ꯆꯥꯛꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯍꯥꯎꯔꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯏꯕꯣꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ, ꯅꯪꯅ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯂꯝꯂꯤꯕ ꯑꯁꯤꯕꯣ? ꯃꯤꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕ ꯃꯇꯝꯁꯤꯗ ꯑꯔꯦꯝꯕꯗ ꯁꯦල් ꯌꯥꯝꯅ ꯃꯥꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯩꯔꯝꯃꯤ꯫ ꯏꯕꯣꯆꯧꯕꯅ ꯆꯩꯔꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯩꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕ ꯑꯗꯨꯕꯣ? ꯉꯁꯤꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯗꯒꯤ ꯂꯧꯔꯨꯕ
ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯆꯦꯠ ꯑꯃ ꯊꯨꯒꯥꯏꯔꯒ ꯀꯥꯏꯕꯗ ꯌꯥꯝꯅ ꯂꯦꯝꯅ ꯄꯥꯅ ꯀꯣꯟꯅꯒꯗꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯡꯗꯨ ꯊꯨꯒꯥꯏꯔꯒ ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯁꯤꯡꯗꯣꯛꯄ ꯀꯣꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯣꯆꯧꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯂꯗꯨꯅ, "ꯍꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨ?" ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯝ ꯍꯪꯂꯛꯏ꯫ "ꯑꯩꯅ ꯏꯀꯨꯕꯣꯛꯇꯒꯤ ꯄꯨꯔꯛꯄ ꯃꯌꯨꯝꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯍꯧꯏ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤꯅ, "ꯏꯃꯨꯡꯗ ꯎꯄꯨꯗ ꯌꯥꯎꯍꯧꯕꯅꯤ, ꯀꯔꯤ ꯇꯧꯔꯒꯦ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯏꯕꯣꯆꯧꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯒ ꯇꯥꯗꯈꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯎꯄꯨ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯥꯅ ꯅꯍꯥꯟ ꯅꯨꯡ ꯈꯨꯜꯂꯒ ꯍꯥꯞꯆꯤꯜꯂꯛꯈꯤꯕ ꯈꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤꯡ ꯑꯗꯨ ꯃꯃꯜ ꯌꯥꯝꯂꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯆꯧꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ, ꯃꯇꯣꯝꯇꯁꯨ ꯍꯥꯏꯖꯩ, "ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯕꯨ ꯊꯥꯖꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯄꯤꯔꯛꯄ ꯂꯩꯇꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯣꯆꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ, "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯤ ꯃꯣꯏꯒꯤꯁꯨ ꯑꯋꯥꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯅ ꯃꯁꯥꯅ ꯈꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯕꯣꯆꯧꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯆꯧꯕ ꯃꯁꯥ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯖꯔꯝꯗꯦ꯫ ꯀꯔꯝꯅ ꯅꯨꯡ ꯑꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯑꯣꯜꯂꯝꯂꯤꯕꯅꯣ? ꯃꯥꯅ ꯑꯋꯥꯕ ꯇꯥꯔꯕ, ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯁꯤꯟꯗꯨꯅ ꯆꯥꯛ ꯄꯤꯖꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯄꯣꯛꯄ ꯃꯄꯥꯕꯨ ꯊꯥꯖꯕꯒꯤ ꯃꯍꯩ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯏꯕꯣꯆꯧꯕꯅ ꯄꯣꯔꯛꯈꯤꯕ ꯅꯨꯡ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯁꯅꯥ ꯑꯣꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯈꯪꯕ ꯌꯥꯎꯕꯤꯔꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯅꯗꯥꯏ ꯋꯥꯡꯕ ꯁꯤꯂꯩꯔꯣꯝꯒꯤ ꯁꯥꯡꯅ ꯆꯠꯈꯤꯕ ꯅꯤꯡꯁꯥ ꯁꯥꯡꯅ ꯍꯟꯖꯤꯟꯖꯔꯦ, ꯇꯦꯟꯅ ꯆꯠꯈꯤꯕ ꯅꯤꯡꯁꯥ